Laan Ngakpagi Mahut Landasilu Kangla Faugi editorial kalamdagi lokatsage Mamang sahi 2023 gi May 3 foreigners in Kuki jo narco terrorist singna laibak asigi mathakta landaraktuna Manipur gi apunba saktam thugairaga Kuki singi oiba jalengam semnaba landarakhiba tha tara mapung phara fawa waroshin purakpa ngamdana leiri Foreigners in Kuki jo singna landarakliba sigi mayokta mayai lamda lengak longi chukli pairiba lengakna thingnaba honaba uwa fangdre irang asina lakshinnabagi mingda thajallakhiba Central Force personnel lising hongfu hongdrana landarakhiba singbo ngak senba amadi lan ngakliba maitai singda oina nongmai chingdol onsinbana mathau oiri Tha tara fajilaglaba lalasina Kuki singna maitai singda khut thaba aduga maitai singna lan ngakpagi thabak khakta chathadunu leiribasi kayam kuina chathakhigadoribage haiba wahangi pakhum bifam thoi wahang asigi matik chaba pakhumde lan ngakliba singna landarakhiba singi mathakta landabana oifam thoi Landarakhiba singna sokthaba leitana mapangal kanna landaba ngamliba sigi maramdi makhoigi pandam phangdaba yade pandam asi phanglabadi makhoi misial oiduna lakhiba dugi awama polung koklakani haibasini amaromdana landarakhiba singna matik chaba lalgi khusukhulai sijinaba ngamliba si matau karamna ngamlibano haibadu neinaba mathau tai Masigi langla langjil puthokpa ngamlabadi lal ngakpa singna anauba lalong yatula yeknaba singbu thauna leina lan thengnaba ngamgani